Hairang Lairang Channel na mayamgidamakta pujarakliba atoppa leibaksingi fungawari Lausinggi Pangal Lala Gasitram mahaki matamda laiba lalonba mayamgi marakta khwaina sakhangnaba afauba lalonba amani mahakna arapa khungangdagi laumigi pothok leiraga saharda yoli masi mahaki sinphamni thabak asida sendong yamna phangi amasung yamna kanai amukhak mahakna mahaki sinpham tinaba haibadi san gari thauba kangbu hauraga khungang singdagi gehu leiraga makhoigi leibak thangnabada yonthokpa mahakna luchingduna chatlami san gari mayam pareng lengduna sangna chatpagi phibam matau uraga kanagumba ningthauna atoppa leibakta landaba chatpaga manana ui makhoina chatliba leibak asiga makhoigi leibaka achauba leingoi lam amana khalli hauzik Lala Gasitram mireibakta gehu yolaga sendong chauna phangduna kanaragani haibagi wakhalda tauduna nungaina sangari thauri makhoina chatliba lambel asi leikangla amadi soidanamaki phauduna chatkani haibasi khangnabasu yawi makhoising asina ahal oiraba lalagi luching makhada chatpa haibasi pamlamde masina maram oiraga makhoi masel masigi maramda wari sanarami ngarang khakta naha lalonbagi thabakta hai singba sangari wala ama yaurai mahakna luchingba kangluptudi aikhoidagi ngarang khakta naha lalonbagi thabakta hai singba sangari wala ama yaurai mahakna luchingba kangluptudi Lala Gasitramna luchingliba kangbudagi yamna hengatna thapna chatkre makhoidudi leingoigi lamjaudu phauduna lanthoklambabu yari chummine makhoidudi maraibak phaba haiba tabani thuna yaurini-do aikhoidi masigi hanubasigi luching makhada siminaba haibadu taridana asumna wari sanaringai talak asida Lala Gasitramna mahaki khongloi-singda onsinduna hairei yengbiyu aikhoigi ichil inaw khudingmaksu aikhoi ngaihaki matungda leikangla yauragani hauzik nakhoi nasagi punarakliba ising hapnanaba khudingmakta ising thanna soksanaroko ahoi khura lalabu aikhoigi ising hapnanaba patra khudingmak pik thanna ising hapchinjare yamna ngaklibadi ngasi ngarang tauba manba kongkut leramlibasini ahal loiraba lala ngaurok ngauba makoi makhutna nalaga hairei ichili nausa thabak haibasidi lausingna oithok hangadabani wakhal leiba achauba misingna haibirami lausingna pangalni maramasina aina aikhoigi mang hengatuna chatkhriba misingduda haikibani nakhoina chatpa matamda isingidamak khanduna kom tau masigi kanabadi aikhoinasu phangledo mayam wa ngangnarei masigi ahalsi yamna haisingine ichilinausa aikhoi chekshina chasi ngaihaki matungda leikangla changba hauragadabani leikangla manungdadi ising marik ama phauba phangpham leiroi masi lanthoknaba hotnabada numit kayani marom changbasu yari manung asida migi mapot machai munba misu yamna lei aikhoina maigei mari makta misingna singna chatpa tangai phadabani mayam pulapna amata oina khumlai aikhoi khangjari khura matawasumna sangari mayam pareng sana leingoi lamjauda thaujinarakhi mai bang hawagum saba maisa marakta makhoina mi khara mangda lakpa urami Lala Gasitram mi masak yamna khanganba asingba misakni mahakna mi singasi uraga afaba mi oigadaba natte haibasi yamna laina khanglami
ꯂꯥꯛꯂꯤꯕ ꯃꯤ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯑꯃ ꯃꯥꯡꯗ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, "ꯈꯨꯔꯨꯝꯖꯔꯤ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯄꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯔꯤ ꯇꯦꯡꯕꯥꯡꯖꯧ ꯍꯥꯏꯕꯒꯦ? ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯍꯜ ꯏꯕꯨꯡꯉꯣ, ꯑꯗꯣꯝ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯖꯩ꯫ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯅꯛꯄ ꯎꯃꯪ ꯑꯁꯣꯝꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯔꯒ ꯄꯣꯊꯥꯕꯤꯔꯕꯗꯤ ꯋꯥꯔꯤꯕꯗꯨ ꯄꯨꯡꯀꯣꯛ ꯀꯣꯛꯀꯗꯕꯅꯤ"꯫ ꯈꯟꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯂꯩꯀꯪꯂꯥꯗꯕꯨ ꯀꯗꯥꯏꯗꯒꯤ ꯎꯃꯪ? ꯂꯩ, ꯑꯩꯈꯣꯏꯒꯤ ꯑꯍꯜꯕꯨ ꯂꯩꯉꯣꯏ ꯂꯝꯖꯥꯎ ꯑꯁꯤꯒꯤ ꯑꯣꯏ ꯊꯪꯕꯔꯣꯝꯗ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯑꯆꯧꯕ ꯎꯃꯪ ꯑꯃ ꯄꯨꯝꯁꯪ ꯁꯪꯅ ꯂꯩ꯫ ꯎꯍꯩ ꯋꯥꯍꯩꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ꯫ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯔꯨꯔꯕꯗꯤ ꯆꯣꯛꯊꯔꯤꯕꯗꯨ ꯄꯨꯡꯇꯦꯛ ꯇꯦꯛꯈꯠꯀꯅꯤ꯫ ꯊꯥꯖꯕꯤꯗ꯭ꯔꯒ ꯌꯦꯡꯕꯤꯌꯨꯅꯦꯁꯦ, ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤꯁꯦ꯫ ꯅꯣꯡ ꯐꯨꯗꯤꯠ ꯐꯨꯅ ꯆꯨꯍꯧꯏ꯫ ꯑꯍꯜ ꯂꯥꯂꯥ ꯘꯁꯤꯠꯔꯥꯝ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯊꯥꯖꯅꯕ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯅꯥꯗ ꯍꯥꯞꯇꯦ꯫ ꯃꯁꯛ ꯌꯦꯡꯂꯒ ꯑꯀꯤꯕ ꯄꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯈꯣꯏꯁꯤ ꯁꯣꯏꯔꯔꯣꯏ ꯄꯣꯠ ꯂꯥꯛꯄ ꯃꯤ ꯑꯣꯏꯒꯅꯤꯁꯦ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯤ ꯃꯌꯥꯝꯗ ꯅꯣꯜꯂꯨꯛꯅ ꯍꯥꯏꯔꯛꯏ, "ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ, ꯀꯅꯥꯅ ꯀꯗꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯅꯤꯡꯂꯤꯕꯁꯤꯅ ꯀꯔꯤ ꯋꯥꯈꯜ ꯂꯩꯕꯤꯕ? ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯍꯜ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ꯫ ꯁꯥꯈ꯭ꯔꯕ ꯂꯩꯀꯪꯂꯥ ꯑꯁꯤꯗ ꯁꯥꯃꯟꯕꯗꯒꯤ ꯁꯤꯒꯗꯧꯏ꯫ ꯑꯏꯪꯕ ꯎꯃꯪꯗ ꯆꯪꯗꯨꯅ ꯏꯪꯍꯟꯖꯅꯤꯡꯕꯒꯤ ꯍꯥꯏꯖꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝꯅ ꯁꯟ ꯒꯥꯔꯤꯗꯨꯕꯨ ꯏꯁꯤꯡ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯝꯅ ꯆꯤꯡꯍꯟꯕꯤꯔꯤꯕꯁꯤꯅ? ꯊꯛꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯊꯛꯅꯕꯒꯤ ꯏꯁꯤꯡꯒꯤꯗꯃꯛꯇꯕꯨ ꯑꯗꯨꯛ ꯋꯥꯕꯤꯔꯤ꯫ ꯑꯩꯈꯣꯏꯅ ꯄꯤꯒꯅꯤ, ꯂꯣꯏꯅꯃꯛ ꯍꯩꯗꯣꯛꯈꯣ, ꯄꯨꯕꯗ ꯂꯨꯝꯅꯕꯅꯤ, ꯁꯟꯁꯨ ꯌꯥꯡꯅ ꯆꯠꯅꯅꯕ"꯫ ꯂꯥꯂꯥ ꯘꯁꯤꯠꯔꯥꯝ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯒ ꯃꯉꯛ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯑꯐꯕ ꯁꯥꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯕꯨ ꯑꯣꯠꯀꯗꯧꯔꯦ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯉꯝꯅꯃꯛ ꯍꯩꯗꯣꯛꯍꯟꯈ꯭ꯔꯒ ꯂꯩꯀꯪꯂꯥ ꯃꯅꯨꯡꯗ ꯉꯧ ꯉꯧ ꯂꯥꯎꯍꯜꯂꯒ ꯑꯩꯈꯣꯏ ꯑꯃꯁꯨꯡ ꯁꯟ ꯍꯥꯠꯀꯦ ꯑꯃꯁꯨꯡ ꯑꯌꯥꯎꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯃꯨꯟꯒꯦ ꯇꯧꯔꯤꯕꯒꯤ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, "ꯀꯔꯤ ꯈꯜꯂꯤꯕ ꯑꯍꯜ? ꯂꯩꯀꯪꯂꯥꯗ ꯏꯁꯤꯡ ꯐꯪꯗꯦ ꯑꯩꯈꯣꯏ ꯈꯪꯏ꯫ ꯏꯁꯥꯅ ꯈꯪꯅ ꯈꯧꯔꯥꯡꯅ ꯑꯩꯈꯣꯏ ꯁꯤꯅꯤꯡꯗꯦ꯫ ꯐꯔꯦ, ꯐꯅꯕ ꯍꯥꯏꯕꯤꯕꯗ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯆꯠꯂꯦ꯫ ꯃꯗꯨ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯕ ꯃꯇꯝꯗꯣ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ, ꯍꯦꯛꯇ ꯀꯧꯕꯤꯔꯛꯎ, ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯌꯧꯔꯛꯀꯅꯤ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯗꯨ ꯆꯠꯈꯤꯕꯗ ꯃꯉꯥꯏꯔꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯅꯍꯥ ꯈꯔ ꯁꯥꯎꯔꯪꯅꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯪꯂꯛꯏ, "ꯀꯔꯤꯅꯣ ꯈꯨꯔꯥꯕꯨ, ꯑꯗꯣꯝꯅ ꯑꯗꯨꯛ ꯐꯖꯕ ꯋꯥꯐꯝ ꯂꯧꯗꯕ ꯍꯥꯏꯕꯁꯤ ꯑꯉꯥꯎꯕꯅꯤ"꯫ "ꯀꯔꯤꯅꯣ, ꯀꯔꯝꯕ ꯑꯉꯥꯎꯕꯅꯣ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ? ꯂꯩꯀꯪꯂꯥ ꯐꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯍꯩꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯤꯕꯨ ꯋꯥꯈꯜ ꯌꯥꯎꯕꯒꯤ ꯊꯕꯛ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯝꯕ ꯄꯣꯠ ꯁꯟꯅ ꯆꯤꯡꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯎꯕꯅꯤ꯫ ꯁꯟ ꯀꯟꯅ ꯆꯠꯄ ꯉꯝꯒꯗꯕ ꯂꯩꯇꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯤꯡꯈꯣꯡꯗ ꯄꯨꯁꯤꯟꯕꯤꯔꯒ ꯏꯁꯤꯡ ꯐꯪꯍꯟꯒꯅꯤꯁꯨ ꯊꯧꯔꯥꯡꯕꯤꯔꯤ, ꯃꯗꯨꯗ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯍꯧꯏ ꯍꯥꯏꯔꯤꯕꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒ ꯃꯈꯣꯏꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯏꯔꯒꯗ꯭ꯔꯥ? ꯅꯈꯣꯏꯅ ꯃꯤꯁꯤꯡꯗꯨ ꯆꯦꯂꯥꯛ ꯆꯤꯐꯣꯏꯒꯤ ꯃꯤꯅꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯒꯤ ꯉꯛ ꯅꯣꯡꯊꯛꯇ ꯍꯨꯟꯒꯠꯂꯒ ꯌꯦꯡꯉꯨ, ꯑꯇꯤꯌꯥꯗ ꯀꯗꯥꯏ ꯃꯐꯝꯗ ꯅꯣꯡ ꯄꯥꯏꯕ ꯎꯏ? ꯃꯈꯣꯏꯒꯤ ꯃꯐꯤ ꯃꯔꯣꯜ ꯆꯣꯠꯂꯒ ꯅꯪꯅ ꯆꯣꯠꯄꯅꯤ ꯍꯦꯛꯇ ꯊꯥꯖꯒꯗꯧꯔꯤꯕꯔꯥ? ꯑꯗꯨꯕꯨ ꯍꯥꯏꯕ ꯈꯨꯔꯥ, ꯑꯩꯈꯣꯏꯗꯒꯤ ꯃꯥꯡ ꯊꯥꯅ ꯆꯠꯈꯤꯕ ꯅꯍꯥ ꯀꯥꯡꯕꯨ ꯑꯗꯨꯗꯤ ꯅꯍꯥꯟꯅ ꯂꯩꯉꯣꯏ ꯂꯝꯖꯥꯎ ꯂꯥꯟꯊꯣꯛꯂꯝꯂꯒꯅꯤ꯫ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯝꯕꯦꯜꯗ ꯁꯟ ꯏꯟꯗꯨꯅ ꯆꯠꯂꯤ꯫ ꯃꯁꯤ ꯑꯇꯩꯅ ꯀꯔꯤꯁꯨ ꯑꯣꯏꯔꯔꯣꯏ, ꯁꯟ ꯒꯥꯔꯤꯗ ꯏꯁꯤꯡ ꯇꯞ ꯇꯥꯈꯩ ꯍꯥꯞꯆꯤꯟꯕꯗꯒꯤ ꯁꯟꯅ ꯆꯤꯡꯕ ꯉꯝꯗꯕꯒꯤ ꯑꯣꯏꯒꯅꯤ꯫ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯕꯨ ꯑꯩ ꯈꯪꯗꯕ ꯅꯠꯇꯦꯅꯦ, ꯈꯪꯏꯅꯦ꯫ ꯅꯍꯥꯒꯤ ꯊꯕꯛꯇꯤ ꯍꯥꯊꯨ ꯍꯥꯊꯨꯕꯅꯤ꯫ ꯑꯩꯈꯣꯏꯒ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯔꯛꯂꯤꯕ, ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯒꯠꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤꯕꯁꯤꯡꯗꯨ ꯅꯍꯥ ꯉꯥꯛꯇꯅꯤ꯫ ꯂꯥꯟꯊꯣꯛꯂꯝꯂꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕꯗꯤ ꯊꯥꯖꯕ ꯋꯥꯠꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ
ꯅꯈꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯏ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝꯅ ꯀꯣꯏꯁꯤꯜꯂꯒ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯨꯟꯕ ꯀꯌꯥ ꯑꯃꯅ ꯇꯨꯡ ꯏꯟꯅꯔꯤ꯫ ꯂꯂꯥ ꯒꯁꯤꯠꯔꯥꯝꯅ ꯃꯌꯥꯝꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕꯒꯤ ꯇꯥꯛꯂꯤꯕ ꯋꯥꯐꯝ ꯈꯔ ꯑꯃꯗꯤ ꯌꯥꯅꯤꯡꯏ꯫ ꯑꯗꯨꯒ ꯅꯍꯥ ꯑꯣꯏꯕꯁꯤꯡꯅꯗꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯉꯝꯗꯕꯅ ꯃꯉꯣꯟꯗ ꯀꯟꯅ ꯇꯨꯀꯨꯠꯆꯕ ꯄꯣꯛꯂꯤ, ꯃꯔꯝꯗꯤ ꯃꯤꯅ ꯅꯣꯡ ꯆꯨꯐꯝ ꯇꯥꯅ ꯄꯨꯕꯤꯒꯦ ꯂꯨꯝꯅꯕꯒꯤ ꯏꯁꯤꯡ ꯍꯩꯗꯣꯛꯈ꯭ꯔꯣ ꯌꯥꯗꯕꯒꯤ꯫ ꯁꯟ ꯒꯥꯔꯤ ꯃꯌꯥꯝ ꯇꯞꯅ ꯇꯞꯅ ꯂꯩꯀꯪꯂꯥꯗ ꯊꯧꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯩꯒꯨꯝꯅ ꯑꯁꯥꯕ ꯅꯣꯡꯖꯨ ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯒꯅ ꯑꯏꯪꯕ ꯈꯖꯤꯛ ꯐꯥꯎꯔꯛꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯍꯤꯡꯗ ꯄꯣꯊꯥꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯍꯜ ꯂꯂꯥꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯤꯁꯤꯡꯅꯥꯁꯤꯡꯅ ꯄꯣꯊꯥꯅꯕꯒꯤ ꯄꯥꯎꯇꯥꯛ ꯄꯤ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯃꯨꯟꯅꯕꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯇꯨꯡꯏꯟꯅꯔꯤ꯫ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯂꯩꯀꯪꯂꯥꯒꯤ ꯂꯝ ꯂꯥꯟꯊꯣꯛꯀꯗꯕ ꯈꯖꯤꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯃꯁꯨꯡ ꯁꯟ ꯒꯥꯔꯤ ꯃꯇꯦꯛ ꯃꯀꯥꯏ ꯀꯌꯥꯃꯔꯨꯝ ꯄꯨꯝꯆꯥꯏ ꯆꯈꯥꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯎꯔꯛꯏ꯫ ꯀꯔꯤ ꯃꯇꯧꯅꯤ ꯍꯥꯏꯕꯒꯦ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ? ꯄꯨꯝꯆꯥꯏ ꯆꯥꯏꯈꯥꯏꯗꯨꯅ ꯇꯥꯔꯤꯕ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯃꯈꯣꯏ ꯃꯌꯥꯝ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯤ ꯑꯃꯁꯨꯡ ꯃꯤꯍꯨꯜ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯅꯩ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯅꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯑꯍꯜ ꯂꯂꯥꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯪꯂꯛꯇꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯏꯔꯛꯏ, "ꯑꯍꯜ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯤ ꯑꯁꯤꯕꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯨꯛ ꯌꯥꯝꯕꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯅꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯇꯥꯔꯤꯕ ꯁꯔꯨ ꯃꯌꯥꯝꯁꯦ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯅꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯩꯉꯣꯏꯒꯤ ꯂꯝ ꯅꯍꯥꯟꯅ ꯂꯥꯟꯊꯣꯛꯂꯝꯂꯒꯅꯤ ꯀꯜꯂꯛꯆꯈꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯒꯤꯅꯤ꯫ ꯅꯈꯣꯏꯅ ꯃꯈꯣꯏꯗꯤ ꯏꯁꯤꯡꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯒꯠꯈꯤꯕꯁꯤꯡꯗꯨꯅꯤ꯫ ꯁꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯛꯇꯅꯤ"꯫ ꯃꯌꯥꯝ ꯄꯨꯂꯞꯅ ꯑꯋꯥꯕ ꯈꯣꯟꯖꯦꯜꯗ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯏꯅꯔꯛꯈꯤ, "ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯅ ꯑꯁꯨꯝꯅ ꯁꯤꯕ ꯌꯥꯔꯣꯏ"꯫ ꯃꯌꯥꯝ ꯄꯨꯟꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯛꯈꯤ꯫ ꯀꯔꯤꯗꯤ ꯇꯧꯅꯤ, ꯁꯤꯈ꯭ꯔꯕꯅꯤ, ꯀꯞꯇꯨꯅ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯖꯤꯛ ꯀꯥꯎꯊꯣꯛꯂꯨꯕꯅ ꯃꯤꯖꯥꯕꯁꯤꯡꯒꯤ ꯁꯔꯥꯛꯐꯝ ꯑꯣꯏꯈꯤꯕꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏꯈꯤꯕꯤꯄꯨ ꯍꯧꯖꯤꯛ ꯍꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞ ꯂꯥꯎ ꯈꯣꯡꯂꯒ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦ꯫ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯣ, ꯑꯩꯈꯣꯏ ꯂꯥꯏꯗ ꯈꯨꯔꯨꯝꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯖꯕ ꯍꯥꯏꯅ꯫ ꯈꯨꯔꯥ ꯂꯂꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯈꯨꯔꯥ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯔꯥꯟꯕ ꯋꯥ ꯉꯥꯡꯖꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯋꯥ ꯂꯧꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯎꯕ ꯐꯪꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯔꯝꯒꯅꯤ꯫ ꯆꯠꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯍꯨꯞꯅ ꯂꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯔꯝꯃꯤ꯫ "ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ, ꯃꯤꯊꯣꯏ ꯃꯤꯍꯦꯜꯂꯕꯁꯤꯡ, ꯑꯣꯏꯐꯝ ꯊꯣꯛꯇꯨꯅ ꯑꯣꯏꯈ꯭ꯔꯕꯁꯨ ꯅꯤꯡꯉꯝꯂꯨꯗꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯕꯒꯦ? ꯁꯟꯅ ꯂꯧ ꯇꯛꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯇꯥꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯃꯈꯣꯏ ꯃꯁꯥꯅ ꯀꯥꯎꯊꯣꯛꯆꯕꯅ ꯑꯣꯏꯍꯟꯖꯕꯅꯤ꯫ ꯑꯩꯅꯗꯤ ꯃꯈꯣꯏ ꯅꯍꯥꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ, ꯌꯦꯡꯉꯨ, ꯃꯤꯁꯤꯡ ꯑꯃꯒ ꯑꯃꯒ ꯈꯝꯕ꯭ꯔꯥꯡꯅꯔꯕꯗꯤ 12 ꯇꯥꯕꯅꯤ ꯀꯟꯅ ꯍꯥꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯍꯦ ꯃꯊꯣꯏ ꯀꯥꯗꯨꯅ ꯏꯋꯥ ꯂꯧꯗꯅ ꯐꯠꯇꯅ ꯈꯟꯈꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯌꯥꯝꯅ ꯈꯪꯏ ꯎꯏ꯫ ꯊꯧꯑꯣꯏ ꯋꯥꯑꯣꯏꯗꯅ ꯍꯥꯏꯔꯛꯈꯤ, "ꯈꯪꯏ ꯈꯨꯔꯥ, ꯑꯩꯈꯣꯏ ꯍꯅꯨꯕꯒ ꯆꯠꯃꯤꯟꯅꯅꯤꯡꯗꯦ꯫ ꯃꯈꯣꯏꯗꯤ ꯇꯞꯅ ꯆꯠꯂꯤ, ꯑꯩꯈꯣꯏꯗꯤ ꯇꯞꯅ ꯆꯠꯄ ꯍꯩꯅꯗꯦ꯫ ꯎꯔꯦꯗꯅꯁꯦ, ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯈꯪꯃꯟ ꯎꯃꯟꯕꯒꯤ ꯃꯍꯩ ꯊꯋꯥꯏ ꯃꯥꯡꯖꯔꯦꯗꯅ ꯁꯦ꯫ ꯑꯩꯈꯣꯏꯁꯨꯅꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯍꯥꯠꯅꯕꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯤꯡꯍꯧꯏ꯫ ꯃꯁꯤꯕꯨ ꯀꯧꯏ ꯂꯧꯁꯤꯡꯅ ꯄꯥꯡꯒꯜꯅꯤ꯫ ꯇꯨ ꯑꯥꯗꯒꯤ ꯂꯦꯞꯂꯤꯕ ꯃꯤꯐꯠꯇꯁꯤꯡꯁꯦ ꯎꯔꯦꯗꯅ ꯑꯩꯈꯣꯏꯗ ꯌꯦꯡꯂꯤꯁꯦ꯫ ꯆꯠꯁꯤ ꯈꯨꯔꯥ, ꯊꯨꯅ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯊꯣꯛꯇꯅꯕ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯏꯅꯥꯎꯁꯥ ꯀꯔꯤꯃꯠꯇ ꯆꯤꯡꯅꯕꯤꯔꯨꯒꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯏꯁꯤꯡ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯀꯅꯥꯃꯠꯇꯅ ꯈꯣꯡ ꯅꯥꯝꯃ ꯍꯦꯟꯖꯜꯂꯛꯄ ꯉꯝꯂꯣꯏ"꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ
ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫